ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ NSCN-IM ꯒꯤ framework agreement ꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄꯗ third party ꯌꯥꯎꯍꯟꯗ꯭ꯔꯕꯗꯤ ꯅꯍꯧꯅꯅ ꯈꯨꯠꯂꯥꯏ ꯄꯥꯏꯈꯠꯂꯒꯅꯤ TH ꯃꯨꯏꯕ State asida leiriba 13 suba Finance Commission gi mihit kangbu ngasi Bisnupur district ki tongan mafamsingda chattuna yengsingani Kumonga Bharat ke hanagi Deputy Prime Minister Oiramba LK Advani mapoka mari leinana Sembirena yaifa mangol pirakli Center gi NDA amasung Maharashtra gi Maha-UT na sontharaba singi yaifana batharang kya paikhali PM Modi Amadi Security Force ki search operation na bomb yauna khusukula kya fagat pangamkhre Kurumjari Mami TV na sanok chaba numit yung bapaw miding tabiri bakwai pumna magpu RONIA ACHOM na taram nokchari paw sanok na pizari ngasi dagina chohi mapan lomdagi mamang kumja English singani taramanga gi August ahumda India lenga ka khuyet pina khiba framework agreement adugi matung ina waroi sing purakna bagi damak third party ama yahondrabadi lalhaulob National Social Council of Nagaland isak muiba NSCN-IM na amuk hanna Nagaland gi top papuwari amasung ning tamba ngakchergna bagi damak khulai piragani haina lalhaulob asigi General Secretary Tunglangle muibana fongdorakpa cherol amana ngarang pawgi agency amana report tawri cherol aduda India lengangna framework agreement aduda yauriba waroi singangna center na haina su maral sirakli maramasina Nagalim amasung NSCM na India lenga ki maikaidagi framework agreement asibo ikai khumnana ba uttuna thabakta onthorakpada nu ngairaroi amasung Nagalim gi ningtamba national flag amasung Nagaland Sovereignty National Constitution ama semlakpa sungairaroi haibagi akanba wafam su fongdorakle hairi Housing maksu NSCN-IM na Nagaland gi top papuwari ngaksen jabaga loinana Nagaland Sovereignty National amagi damak thaurang aduna leire hairi muibagi cherol asibu hojik tataragliba Indore Naga political negotiation asige political testament amani haina su fongdokladuna Framework agreement asida yauriba waroi sing India lengangna thabakta onthoknaba hotnagadabani hairi loinana mahaki cherol asigi aroibada naga miyamgi ningtamba ngaknabagi damak sem saduna lebiyo haina su appeal tawri State asada leiriba 13 shuba Finance Commission ki mihut kangbu ngasi Bisnupur district ke tongan mafam singde chattuna yengsingani paw amagi matung ina mihut kangbu asina moirangda hekthungbaga INA headquarter da chattuna yengani makhoina INA War Museum su yengsingani moirang khongchet asigi yenglaka mari leinaba department singna sem sabagi thabak loisille amadi security ke akanba cheksin tharang lokhalle hairi Dr. Arvind Panagariana Luchingba Finance Commission gi mihut kangbu asina ngarang Chief Minister gi Secretary ta Chief Minister and Biren Mahaki Mantri Mandal lenga ki makok thongba officer single loinana mifam pangthok tuna state asigi oiriba sel thungi fibom gi matangda wafom kaya khanakhiba laikhrabani Kumonga Bharat ke hanagi Deputy Prime Minister Oiramba LK Advani mapok kamari leinana ngasi Bisnupur ngakpigani Manipur gi Chief Minister Nongthombam Birena microbrowsing X da post tawraduna yaifa paujel pirakli Sem Birena thagalakba post da LK Advani lebak ningba amadi BJP bu mapangal kalhanbada hotnaba yamna chawna mateng pangbo misagni mahaki magun asina mipum khudima ki thamoi shumathali mahaki mapong numitna lakpaga loinana punsi nungshangba nade yektaba oirasanu haina Sem Birena post tawri
Prime Minister Narendra Modi na Kendragi NDA Lengak amasung Maharashtra-gi Mahayuti Lengakna Sontaraba Singi Yaifanaba Tharang kaya paikhatle haikre. Mahakna hai Ujwala Yosnagi Makhada state asigi nupi lak yang khairomda lemna chak thongnabagi gas pikre. Maharashtra Assembly election gamari leinana Nasikta pangthokpa mikhalgi meeting amada wangangbada Prime Minister Narendra Modi na hai Kendra Lengak amasung Maharashtra-gi Mahayuti Lengakna Lomi Singi Thabak kaya marum paikhatpaga loinana Atal Setu Baraban Thangam Mumbai Metro na chingba chakwat tharangi project sing paikhale Maharashtra amasung Jharkhand Assembly election gamari leinana Rajniti dol singi luchingba singna voter singi pungning chingsinbaga ngamjabi thaduna bot khomli Home Minister amasung BJP luchingba Amit Sahana Maharashtra-gi Sangli District ta pangthokpa mikhalgi meeting da saruk yakhi Security force na tongan ba mafam sing da thi bahumbagi thabak chathabada bom yauna yamlaba kusukhlai sing fagat pangamkhre Manipur police ki paugi matung ina state asigi chinga tainaba mafam sing loinana tampaki tongan ba mafam kaya da security force na thi bahumbagi thabak left na chathari ngarang Kakching district ki manung chen na leiba laimanai leimaton ching area dagi yamlaba khulai kya fagat pangamkhre fagalaba khulai sing adudi magazine yauna 9mm pistol ama carbine magazine ani 36 hand grenade ama detonator ama kapayariba maru manga ahangba cartridge ahum 38.8 tear gas gun ama tear smoke cell nipan charger yauna baukfeng handset ama helmet ama amadi ati polom kayani haidi Amaramda Imphal East District ki Changsang Hill range tege magazine ga loinana country made carbine ama highest e hand grenade tarahumdoi Chinese hand grenade ani WP smoke grenade ani AK rifle gi maru kuntrani thoi detonator tara highest T6 mark tauba radio set ama amadi grenade open ki ama fagat pangamle haire amadi Imphal West District ki manung channa leiba Thingom area dege magazine amaga loinana 9mm carbine machine ama grenade launcher ama magazine amaga loinana local made 8mm 9mm pistol ama 36 hand grenade manga kapayariba maru tarama thoi file cartridge tara 7.6mm blank cartridge tara tube launching ama Tok Pro wireless set ama 3-way smoke grenade ama amadi stun cell fagat kre hairi Pau asina makha taraduna National Highway to Imphal Dimapur lamida gari taramari security force ki akanba cheksin thauranga loinana Imphal tamna changlakre makha taba gari chathok sasin tawbada ayat apal leitana ba security ki akanba cheksin thaurang lokhali hairi Siga mari leinana ching amasung tambaki mafam chamaga tarada security checkpoint sing hangdoktuna akanba cheksin thaurang lokhali hairi Department of Dance and Music Manipur University na sinduna Culture Identity and Integration Discourse na Performing Arts and its Education haiba numit ini chupna chatharakpa International Harvard Seminar ngarang loisin-kre Manipur University ki BCS Court Hall da ngarang pangthokhiba seminar loisinbagi thoramda thoram asigi athoiba mithung glen oina Darshana Jarbari Padmarsir exponent of Manipur dance special invitee Haikru Jam Thoibi Lema Asubi Manipur Amaibi Loishang Pandit Loishang Imphal and Sanaton Hamom writer social and culture activist curator CMMI PM Bangladesh Dr. Sonal Maningshan Padma Visnushan honorable former member of Parliament Rajya Sabha Professor and Lokendra Singh honorable vice chancellor Manipur University na saruk yaki Darshana Jarberi Padmarshir exponent of Manipur dance amasung Dr. Sonal Manisang Padma Visnushan honorable former member of Parliament Rajya Sabha na chathakiba seminar aduda makhoigi oiba seminar paper sing present tauki aduga lai harapagi manung sele na nongmagi humni mari yafuzo soini nongma humni mangani tari ni hajusu mai bi me ama thekna wali makhoi ki lai ro ti to khai na lei
ꯑꯗꯨꯁꯤꯡꯗꯣ ꯉꯁꯤ ꯂꯥꯏ ꯍꯔꯥꯎꯕ ꯆꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯖꯒꯣꯏ ꯏꯁꯩꯁꯤ ꯌꯣꯛꯄꯤꯔꯤꯕ ꯀꯜꯆꯔ ꯌꯣꯛꯄꯤꯔꯤꯕ ꯅꯠꯇ꯭ꯔꯒ ꯌꯣꯟꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅꯗꯤ ꯃꯗꯨ ꯇꯧꯕꯤꯕ ꯅꯠꯇꯦ ꯁꯤꯅꯤ ꯑꯗꯨꯗꯗꯤ ꯗꯤꯁꯀꯣꯔꯁ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯥꯡꯍꯜꯂꯤꯕꯁꯦ ꯆꯨꯝꯃꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯦꯖꯨꯀꯦꯁꯟ ꯁꯥꯒꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯂꯤꯕ ꯀꯜꯆꯔꯁꯤ ꯆꯨꯝꯃꯤꯕ꯭ꯔꯥ ꯑꯗꯨꯒ ꯐꯤꯂꯝꯗ ꯅꯠꯇ꯭ꯔꯒ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯅꯠꯇ꯭ꯔꯒ ꯀꯃꯔꯁꯤꯌꯦꯜ ꯇꯧꯔꯤꯕꯁꯤꯡꯁꯤꯗ ꯄꯨꯊꯣꯛꯄꯤꯔꯤꯕ ꯃꯇꯧ ꯇꯝꯕ ꯀꯜꯆꯔꯁꯤꯗ ꯃꯥꯡꯍꯜꯂꯤꯕꯁꯦ ꯆꯨꯝꯃꯤꯕ꯭ꯔꯥ ꯑꯗꯨꯒ ꯂꯥꯏ ꯍꯔꯥꯎꯕꯒꯤ Kakching Police na konba Soraching Wangma National Highway Jamaga Anida Gari Amana Thumlamba Oigani Chingnaba Honda Activa registration number MN05E0872 Tongduna Lakpa Nipan Suba MRG Rifleman Ama Laikat Nabak Ngamdana Laikidre Thodo Asing Arang Numidang Pung Nipan Gamini Kuntrarom Tarakpa Adwaida Tokibani Laikidraba Rifleman Adu Lamding Cherapur Maning Lekai Dege Nongmaitem Santi Kumar Chahi Nimfu Humdoi Apokpa Nongmaitem Irabot Kawi Hari Maha Hoji Kakching Commando da attest Toduna Lairak Padagi Haikak Pokpi Power Substation da deploy Tawani Hari May huralamba miyoy mapan fagat kibagalonana may texti daba LT Consumer anigi may kaktatkre Manipur State Power Distribution Company Limited MSPDCL gi official sing na ngarang su tongan mamafam sing da red chathabada may khasna thiram daba LT Consumer ani may kaktat kibagalonana may huralaga thalamba Kakching Division area dagi miyoy ama Sukunu Division area dagi miyoy ani Thobal Division area dagi miyoy ama Moirang Division area dagi miyoy ama Kumbi Subdivision area dagi miyoy amakalenana Cycle Subdivision area dagi miyoy ahum punna miyoy mapan may huralamba dagi fagat khre hari Makata na may lana season nabasing fagat pagi thabak chathaki gani haina MSPDCL gi General Manager na Thadoropa Cherol amana khanghalakli Warlay Chan A Samarina Manipur Naga Tribes Singi Manungda Ahanba National Badminton Umpire title Fangba Nupi Oire Tangkhul Naga amasung Manipur ge tribal sing laktegi khwaidagi ahanba National Badminton umpire title Fangba ase Warlay Chan A Samarina Oire Warlay Chan A Simri Urkhul District ki Humpum Village tagini Handak pangthokkiba National Badminton umpire title ge examination da India gi oina miyoi kunmanga examination asida saruk yakhibagi manungda North Eastern State asige miyoi mari pass tawkhre miyoi sing adudi Warlay Chan A Simre yauna Chandel District ki Komla Thabi dagi Kurwa Real Nagaland dagi Taungsingwa Pangti Lemtur amasung Meghalaya dagi Rimlana ba Laidong ni hari Charu Fudin Mai Thawam da asiba hakchang ama yauram le hari Thodok asi Andhra Police Station gi manung chen laiba Poirau Pat local da thokibani hari Thodok asi matau kamdongna Charu Mai Thabada miyoi adu yauram libano haiba khangba ngamdre hari Women's Income Generation Center WIGC na run tauba Children's Home for Girls ke Taratare Suba birthday gi thoram ngase Thobal Wang matabada laiba WIGC ge complex da pangthokri thoram aduda JEO Thobal Arambam Anil Kumar Women's Income Generation Center ge founder secretary Oinam Indira DCPO Thobal Salam Robindro CWC Thobal gi chairperson L Romena athoiba Mingtun Singh oiduna saruk yakhi Honggi angang singbu cake kakhanduna punna chaminaba makhoigi hijaba extra curricular activities kaya utpa amade makhoida khudol kya tambana mapum oiba thoram oikiba thoram atuda athoiba mingthungge warol piraduna
ZEO Thobal Arambam Anil Kumarna Fongdokhibada Home asida leiriba angangsingbu ningthina mahai masing tambiduna yengsinbiba khagnatana makhoina pamjaba extracurricular activities kaya khangdok piduna makhoina hidden talent kaya khangdok piduna guide tawbirambabu apenba wafom kaya fongdokli WIGC ge founder secretary Indirana Mahaidi yamna tamningba aduga tamba fongjadaba angang kaya gi awaba adu ururaga makhoibu sanabiba amasung lamjing ningai wakhal leibadagi nupi macha sing khaktagi home asi hangdokhibani haina home asi hodokpada thengnarakiba wafom kaya su fongdokhi Kasargi Lamagram Khulda Pangthokhiba Paugi Sing Unaba Amada Imoinu Immigrant Society Kasar Gida Lottery da Sell Thangat Luraga Sell Pidana Lottery Tawramba Singi Thawong Adubo Yaningdaba Fongdoktuna Pendaba Wafom Kaya Thamlakli Thokchom Sabitri Thokchom Bibi Sinha Janita Sinha Khetrimayum Karishram Sinha Likmabam Brajalal Singh KSS Roman Singh Kaithel Lakpa Banju Singh Yengkhom Bina KSS Nirmala Sinha LDPika Sinha Amadi Nayom Nilu Nachingba Miyoi Singh Su Saru Yaki Karsiram Sinha Koba Miyoi Asina Asum Nahai Imoinu Immigrant Society Kasargi leader Manga Haibadi Babasana Duwarika Savas Prem Kumar Amadi Anil Kumar na Luchingduna Miyam da Thajaba Kaya Piram Laga Chahi Manga Changna Thangalakpa Senkai Singh Adu Wana Tha Singh Chahi Manga Changna Pukhatkiba Sel Singh Adu Ngase Fawba Pithoktana Leiriba Asigi Matangda Press Media gi Thongda Miyamna Thamjabani Haina Fongdoki Thokchom Sabitri Sinha na Haikibada Imoinu Immigrant Society Karsana Maitegi ni Haiduna Lupa Listing Ama Pukhatlaga Lupa Lak Ahum Fongba Lottery Lupa Listing Ama Pukhatlaga Lupa Listing Yankai Fongba Lottery Lupa Listing Ani Pukhatlaga Lupa Lak Tara Fongba Lottery Amadi Lupa Listing Ahum Pukhatlaga Lupa Lak Taret Fongba Lottery Haidana Miyambu Thaza Halaga Lottery Tawramki Adubu Laibak Fobana members sing the Fauki Aduga Fahodaba members sing the Ngasi Fawba Pesa Fongdana Lady Maram Aduna Wana Tungjaraga Pikiba Sel Sing Pitok Naba Haidana Ngasigi press meet asi Tawjabani Haina Su Fongdoki Lamagram Kunotagi BV Sinhana Pendaba Wafong Kaya Su Fongdoki Beda Imoinu Immigrant Society na Tawkiba Lottery Aduda Aisu Yaujaki Adubo Senfam Kaya Hurala Bamatu Ngasi Aikoki Pesa Fongdana Lady Fanghodaba Aikoi Myam Punsinduna Matau Karamna Aikoi Pesa Adu Fangadage Haibagi Mifam Pangthoktuna Mifam Asi Pangthok Jabani Haina Su Fongdoki Ngasi Akoina Marup Mayam Pamduna Press Meet Tawjari Bese Akoi Wakat Pakara Laibadagi Imoinu a bargaining society ki matakta koi Marup Mayam na Wakat Chabakara Thamjabagi Damakta press meet asi tawjabani hairiba makoi leader manga babasana dwarika subhas prem kumar onil kumar na chingba makoi manga na thaurang asi chauna paikhatlaga mayam da umit kaya piram maga moina di karim bau thausa dadana ngasi bauda chahi manga chupna thangalakpa paisa miyam ge paisa do loina thammaga moina tauri bese noina tauri bese noi akoi da paisa pige durira piroi durira mashi gi damakta koi mayam changdana wakat chabama tawbagi damakta ngasi akoi All Jiribam Sport Association AJSA na Sindana Jiribam Higher Secondary School gi Sanabungda Sanariba District Level Mini Boys Chahi Tarahumduigi Makha Tournament English Singani Kunmari Ngarang Sanakiba Mesta Andamoy Club na Oriental Club po Gold Taret Anida Maitiba Piki Ngasigi Mesta Nungtilgi Pung Ahum Taba Matamda SBN Siga KMY Siga Sanagani Ngarangi Mes Asida V Joel Aziz Haider Asbal Hussein Amadi Asongna conduct ki Ngarangi Mes Nungtilgi Pung Ahurum Taba Matamda Andamoy Club Amadi Oriental Club Anina Sanaki Andamoy Club na tos ngomduna ball kauba hoki aduga Oriental Club na side khanduna sanaba hoki
Andamoi Club ki sanaroi Samin jersey number 12 na taruk suba minute da goal ama chanduna account hangdoki matungda 12 suba minute amadi 12 suba minute da goal ani amaga chanduna punna goal ahum chanki aduga Rahul jersey number 13 na kuntra suba minute da goal ama chanduna first half mamangda Andamoi Club na Oriental Club po Mari Sinoda mangjing thaduna chatki second half matungda Andamoi Club ki sanaroi Samin jersey number 12 na kuntra suba minute amadi Raisrul jersey number 9 na nifu nithoi suba minute amadi yankai mari suba minute da goal ani amasu chanduna Andamoi Club ki goal taret oike aduga Oriental Club ki sanaroi Abbas jersey number 3 amadi kuntra taret amadi nifu nithoi da goal ani chanduna full time da Andamoi Club na Oriental Club po goal taret ani da maithiba piki RG car murder abadi case rape asi West Bengal gi wangmada trial chathahanba yaroi haina Supreme Court ne judgment ama takre chahi asi gi August 9 da Kolkata da leiba RG car medical college da junior doctor amabu ijet manghallaba matung haukiba thogdoka mari leinana Kolkata gi court amada chathariba trial asibo West Bengal gi wangmada transfer tawduna trial chathaba yaroi haina karigomba case asi West Bengal gi wangmada chathaba tarabadi Judiciary da chamamnaba thokani haina Supreme Court ki Chief Justice D.Y. Chandrachud na judgment ama pikre aroibada amuk hanna maroiba pau pizari NSM-IM के फेमवा एग्रीमेंट के वारिसिन पुरक पदा थर्ड पार्टी याहंद्रबदी नहोंगना नखुलाई पायरगनी TH मुइबा लेरिबा तारा तरुक सुबह फाइनेंस कमीशन की मिहुत कांगबो ngasi बिष्णुपुर डिस्ट्रिक्ट की तोंगान मफम सिंगदा चतुना यंगसिंगने कुमोनगा भारत के हानगी डिप्यूटी प्राइम मिनिस्टर ओइरंबा LK अडवाणी मपो कमरी लेनना स्टैम बिलियनर फमंगोल पिरकली सेंटर की NDA अमसुंग महाराष्ट्र की महायुति ने सोंथरब सिंगी याइफनब थौरांग क्या पाइखटली PM मोदी amadi security force ki search operation na bom yaw na kusukulai ka fagat pangamkre Hauji ki waina di Mami TV na sandok jaban numi jung bagi pau matang asida lojere makha taba pau gi namakta Mami TV pu mining ta duna lebiyo